Hujing numiyong pung baro takibaga loinana Story Collection ni maikaidagi ikoknona kurumjari hujing maru oiba pau mathang manaw na pizari. Policy amagi mkhada chtharkpa lani sentiment thengnaba yaroi YK Diren. June amadagi solid waste management plan thinjillagani lamdeng apumbalu. Children hongi angangsingda khudon tangkhre. Naga singa New Delhi da Jantar Mantar da khongjang jangchinkhre. Damchigi mahero oina lamdamsigi isu khangba maruni luwang thoibi chanu. NRC oigera amabu oigera aikhoina pambadi mito khandokpani N Biren. Lalhobani haiba ahum su phare bunker taret thugaikre. Aikhoi khudimak leprosable citizen oina idan tauminasi Jasovanta 0 hujing makha taba pau sandongna pizari. Policy amagi makhada chtharkpa lani sentiment thengnaba yaroi. Manipur da thokliba lan asi araiba natte. Mapangan kanba body amana maningda leplaga proxy army sing sijinaraga lamdam asigi yellow group singi marakta charangnaba unkhatnaba thohannaba ningthina policy plan tawbaga chtharkpa lan asi thengnaba yaroi haina aikhoigi wakhal taminaba changi haina kokowani convener YK Direna phongdokhre. Wafam asing asi YK Direna Imphal gi uripong machin khwaiba Manipur community hall da pangthokiba Nepal laknochu Imphal pale ima apunba lukki 23 suma pok khumon thoram pangthokibani. Thoram adugi Nepal gi president TH Ibeyaima Nupi Samas All Manipur Women Association Information and Development Samas ki president Thokchom Ramani Nongpok lenga apunba nupi luki president Y Mema Chingmi Tami president Y Momon Amkil apun Manipur akanba ima luki advisor amasung president mathangsinna KH Anandi amadi N Ngambisu saruk yaki. Ngasigi thoram aduda UCM United Committee Manipur ki president YK Diren hai Manipur da mitop kuki narcoterrorist singna landarakpagi mayamna chaw issue ama mayongminari ngai masigi chaitheng awa matam sanga chai ahumrom hena phanglakpasina miyam thamoi sokpa pendaba kyana thallaga leire miyamda pangthokningba kaya ama leirabasu matang matam chadabana pangthokpa ngamdabagi khoirang khoisaunana leibana aikhoigi masengi marakta thajanraktaba tangkak laktuna misunderstanding thoraktuna issue asi atopa mayon amada chatkhiba yaba tanja kayasu laksilakle masimak yamna laibak thibani aikhoina miyamda masi khajiktang khantaminabagi tangai phadaba lei. Lan asidi araiba oide lan asi mapangan kanba body amana tonsilaga policy ama atamnana systematic na chtharkpa lani aikhoina amasi tarai na thengnaba yaroi puning wakhan hanthabada strategically oina changsilaba thengnaba changi tangai phadana lei. Policy asi amadi makhada karamba matamda kadaiwaida pressure pigani habadi thigani haibadu kupna yenglaga yengsinminaba dakar oi. Komigi hanadagi hauna chtharakliba lan asi kamluk furup anigi marakta thokpa crisis amanate proxy army sing sijinaraga systematically changsilakpa proxy war ni haiduna phongdoktuna lagli. Kokomigi wafam asi lan asi chtharkpa matam sanglakpa chai henjilakpa matamsida henna mayek sengdohale. Masigi chapchaba khudam oina ukhulda kamjongda kuki narcoterrorist singda amadi KNFB da chtharkiba attack sing asida tagli. Masida Indiana proxy war tawde hairagadi India gi national security fail oirabra haibasi kokomina hangningi. KNFB na Kamsong district ki namli choroda yungkai mai thaduna tangkhulsinga thanlandarigriba ase external aggression oigadoribra natraga proxy army sing jathabani haigadoribra haina masigi achowa wahangni. International border da masing langamdraba central force kaya ama leina misam yang yungkai mai thaba aso apan nanghali security force leina khulai paiba terrorist laklaga India gi citizen singi yungkai mai thaba mi phaba ngamhaliba asi takpagi India gi national security asi fail oire haibada ngangningai leite haiba wafam thamaga loina nipa mapal mapuk kumongi amadi international
ꯃꯥꯗꯔꯁ ꯗꯦꯅ ꯂꯥꯛꯄꯗ ꯏꯔꯥꯡ ꯑꯁꯤꯗ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯁꯨ ꯀꯌꯥꯗ ꯃꯥꯡꯖꯤꯜ ꯊꯥꯔꯒ ꯊꯧꯗꯥꯡ ꯂꯧꯔꯛꯂꯤꯕ ꯏꯃꯥꯁꯤꯡꯒꯤ ꯀꯣꯀꯣꯃꯤ ꯑꯃꯗꯤ UCNꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯍꯥꯏꯅꯁꯨ YKDAꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯖꯨꯟ 1ꯗꯒꯤ ꯁꯣꯂꯤꯗ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠ ꯄ꯭ꯂꯥꯟ ꯊꯤꯡꯖꯤꯜꯂꯒꯅꯤ꯫ ꯏꯝꯐꯥꯜꯗꯒꯤ ꯁ꯭ꯃꯥꯔꯠ ꯁꯤꯇꯤ ꯍꯥꯏꯅ ꯂꯥꯎꯔꯤ꯫ ꯂꯝꯗꯦꯡꯗ ꯑꯄꯨꯟꯕ ꯑꯁꯥꯒꯤ ꯗꯁꯠꯕꯤꯟ ꯑꯣꯏꯔꯦ꯫ ꯁꯅꯥꯒꯤ ꯃꯔꯨꯝ ꯀꯣꯛꯄ ꯌꯥꯕ ꯁꯣꯂꯤꯗ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠ ꯄ꯭ꯂꯥꯟ ꯒꯚꯔꯟꯃꯦꯟꯠꯅ ꯗꯁꯠꯕꯤꯟ ꯑꯣꯟꯊꯣꯛꯂꯦ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯖꯨꯟ 1ꯗꯒꯤ ꯁꯣꯂꯤꯗ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯅ ꯑꯄꯨꯟꯕ ꯂꯝꯗꯦꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯚꯔꯟꯃꯦꯟꯠꯇ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯂꯛꯂꯤ꯫ ꯂꯝꯗꯦꯡꯒꯤ ꯂꯩꯀꯥꯏ ꯑꯍꯨꯝꯒꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯄꯨꯜꯂꯒ ꯁꯦꯝꯕ ꯂꯝꯗꯦꯡ ꯑꯄꯨꯟꯕ ꯂꯨꯞꯅ ꯉꯁꯤ ꯁꯣꯂꯤꯗ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤꯒꯤ ꯀꯦꯝꯞꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎ ꯌꯨꯝꯐꯝ ꯑꯃꯗ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯑꯦꯗꯚꯥꯏꯖꯔ ꯊꯧꯗꯥꯝ ꯅꯦꯇ꯭ꯔꯖꯤꯠꯅ ꯍꯥꯏ꯫ ꯂꯝꯗꯦꯡꯒꯤ ꯈꯨꯟꯖꯥ ꯑꯃꯗꯤ ꯇ꯭ꯔꯤꯠꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯂꯨꯞ ꯑꯁꯤꯅ ꯑꯦꯄ꯭ꯔꯤꯜ 16ꯇ CM, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈꯤ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯁꯤꯟꯈꯤꯕ ꯄꯣꯏꯟꯠ 8ꯀꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗꯤ ꯇ꯭ꯔꯤꯠꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤ ꯆꯤꯡꯗꯧꯅ ꯄꯩꯔꯤꯕ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯂꯧꯊꯣꯛꯄꯤꯌꯨ, ꯁꯤꯖꯤꯟꯅꯕ ꯌꯥꯗꯗꯨꯅ ꯂꯩꯔꯤꯕ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤ ꯆꯦꯛꯁꯤꯟꯕꯤꯗꯨꯅ ꯍꯤꯡꯍꯜꯂꯨ, ꯂꯥꯡꯒꯣꯜ ꯆꯤꯡꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡ ꯑꯁꯤ ꯇ꯭ꯔꯤꯠꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤ ꯐꯥꯎꯔꯒ ꯆꯦꯜꯂꯛꯄ ꯑꯃꯣꯠꯄ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯕ ꯏꯁꯤꯡ ꯑꯣꯏꯍꯜꯂꯦ꯫ ꯃꯤꯌꯥꯝꯗ ꯑꯔꯨꯕ ꯏꯁꯤꯡ ꯐꯪꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯊꯤꯅ ꯗ꯭ꯔꯦꯅꯦꯖ ꯇꯧꯕꯤꯌꯨ, ꯂꯣꯏꯅꯅ ꯇ꯭ꯔꯤꯠꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤ ꯐꯠꯇꯕ ꯃꯆꯨꯝꯒ ꯌꯥꯟꯁꯤꯟꯅꯗꯨꯅ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯇ꯭ꯔꯤꯠꯃꯦꯟꯠ ꯇꯧꯗꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯏꯁꯤꯡ ꯑꯣꯏꯍꯟꯕꯤꯌꯨ, ꯃꯗꯨ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯤꯠꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤꯗꯒꯤ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯐꯥꯎꯅ ꯆꯦꯜꯂꯤꯕ ꯆꯥꯎꯕꯤ ꯂꯧꯈꯣꯡ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 3 ꯁꯥꯡꯏ꯫ ꯍꯥꯏꯔꯤꯕ ꯐꯠꯇꯕ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯄꯥꯏꯞ ꯑꯃ ꯇꯤꯡꯗꯨꯅ ꯄꯨꯊꯣꯛꯄꯤꯈꯣ꯫ ꯇ꯭ꯔꯤꯠꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯝꯕꯤ ꯊꯣꯡ ꯀꯣꯏꯂꯥ ꯊꯥꯕꯤꯌꯨ ꯑꯃꯗꯤ ꯇ꯭ꯔꯤꯠꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯒꯚꯔꯟꯃꯦꯟꯠꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯇꯧꯒꯦ ꯍꯥꯏꯕꯗ ꯂꯝꯗꯦꯡ ꯑꯄꯨꯟꯕ ꯂꯨꯞ ꯇꯥꯟꯅꯗꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ 2008ꯗꯒꯤ ꯂꯤꯡꯈꯠꯈꯤꯕ ꯁꯣꯂꯤꯗ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯍꯥꯟꯕꯗꯗꯤ IMCꯒꯤ ꯋꯥꯔꯗ 13 ꯁꯣꯂꯤꯗ ꯋꯦꯁ ꯑꯁꯤ ꯇ꯭ꯔꯤꯠꯃꯦꯟꯠ ꯇꯧꯗꯨꯅ ꯍꯥꯔ ꯑꯃꯗꯤ ꯃꯩ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯏꯪ 2015ꯗꯒꯤ ꯇ꯭ꯔꯤꯠꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁ, ꯏꯝꯐꯥꯜ ꯏꯁꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯅꯣꯡꯃꯗ ꯇꯟ 130ꯒꯤ ꯃꯊꯛꯇ ꯑꯃꯣꯠꯄ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯒꯤ ꯇ꯭ꯔꯤꯠꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯅꯣꯡꯃꯗ ꯇꯟ 10 ꯐꯥꯎꯕ ꯇ꯭ꯔꯤꯠꯃꯦꯟꯠ ꯇꯧꯕ ꯉꯝꯃꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯄ 2019-2018 ꯑꯗꯨꯋꯥꯏꯗꯗꯤ ꯇ꯭ꯔꯤꯠꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤꯗꯒꯤ ꯃꯩ ꯑꯃꯗꯤ ꯍꯥꯔ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦ꯫ ꯐꯠꯇ ꯍꯥꯎꯊꯤꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯆꯥꯏꯗꯨꯅ ꯂꯩꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯁꯤꯗꯒꯤ ꯂꯝꯗꯦꯡꯒꯤ ꯂꯩꯀꯥꯏ ꯑꯍꯨꯝꯗ ꯅꯝꯊꯤꯕ ꯃꯅꯝ ꯊꯥꯗꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯇ꯭ꯔꯤꯠꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤꯗꯒꯤ ꯆꯦꯟꯊꯔꯛꯄ ꯑꯄꯨꯝꯕ ꯏꯁꯤꯡ ꯑꯁꯤꯒꯤ ꯂꯝꯗꯦꯡꯒꯤ ꯂꯧꯕꯨꯛ ꯑꯃꯒꯤ ꯆꯥꯎꯕꯤ ꯂꯧꯈꯣꯡꯗ ꯆꯍꯤ 10ꯒꯤ ꯃꯊꯛꯇ ꯆꯦꯟꯊꯔꯛꯂꯒ ꯂꯥꯛꯂꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥ ꯐꯥꯕ ꯌꯥꯗ꯭ꯔꯦ, ꯏꯁꯤꯡ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯦ꯫ ꯇ꯭ꯔꯤꯠꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯊꯪꯅꯕ ꯂꯧꯐꯝꯗꯒꯤ ꯂꯧ ꯆꯥꯔꯛꯇꯕꯁꯤ ꯀꯨꯏꯔꯦ꯫ ꯃꯇꯝ ꯑꯃꯒꯤ CM ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯝꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠ ꯃꯥꯏꯀꯩꯗꯒꯤ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯂꯛꯄ ꯂꯩꯇꯦ꯫ ꯏꯪ 2023 ꯌꯧꯔꯛꯄ ꯐꯥꯎꯕꯗ ꯑꯅꯧꯕ CM MY ꯈꯦꯝꯆꯥꯟ ꯑꯣꯏꯔꯦ꯫ ꯃꯍꯥꯛ ꯑꯁꯤ ꯆꯍꯤ 8 ꯃꯍꯨꯠꯀꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯊꯧ ꯄꯨꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯂꯕ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯃꯦꯅꯦꯖꯃꯦꯟꯠ ꯇꯧꯒꯗꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯃꯄꯨ ꯄꯥꯟꯗꯕꯗꯧꯅ ꯊꯝꯂꯦ꯫ ꯃꯦꯅꯦꯖꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤ ꯀꯝꯄꯥꯎꯟꯗ ꯑꯃꯗꯤ ꯑꯃꯣꯠ ꯑꯀꯥꯏꯒꯤ ꯈꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯊꯛꯀꯤ ꯁꯔꯨꯛ ꯌꯧꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯦ꯫ ꯆꯍꯤ 10 ꯍꯦꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯗꯨꯅ ꯂꯩꯔꯤꯕ ꯃꯦꯆꯤꯟꯁꯤꯡ ꯑꯃꯣꯠꯄꯅ ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯂꯤꯗ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤ ꯄꯠꯄ ꯄꯨꯝꯕ ꯑꯃꯗꯤ ꯐꯨꯝꯈꯤꯕꯇ ꯅꯠꯇꯅ ꯂꯝꯗꯦꯡꯁꯨ ꯄꯨꯝꯗꯧꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯍꯛꯁꯦꯜꯗꯁꯨ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯦ꯫ ꯅꯦꯇ꯭ꯔꯖꯤꯠꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯒꯚꯔꯟꯃꯦꯟꯠꯅ ꯏꯝꯐꯥꯜꯗꯒꯤ ꯁ꯭ꯃꯥꯔꯠ ꯁꯤꯇꯤ ꯍꯥꯏꯅ ꯂꯥꯎꯔꯤ꯫ ꯂꯝꯗꯦꯡꯅ ꯑꯄꯨꯟꯕ ꯑꯁꯥꯒꯤ ꯗꯁꯠꯕꯤꯟ ꯑꯣꯏꯔꯦ꯫ ꯁꯅꯥꯒꯤ ꯃꯔꯨꯝ ꯀꯣꯛꯄ ꯌꯥꯕ ꯁꯣꯂꯤꯗ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠ ꯄ꯭ꯂꯥꯟ ꯒꯚꯔꯟꯃꯦꯟꯠꯅ ꯗꯁꯠꯕꯤꯟ ꯑꯣꯟꯊꯣꯛꯂꯦ꯫ ꯂꯝꯗꯦꯡꯒꯤ ꯃꯤꯌꯥꯝꯅ ꯈꯪꯂꯛꯂꯤꯕ ꯑꯁꯤ ꯆꯍꯤ 10 ꯁꯨꯔꯛꯂꯦ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯂꯝꯗꯦꯡꯒꯤ ꯃꯤꯌꯥꯝꯕꯨꯁꯨ ꯗꯁꯠꯕꯤꯟ ꯑꯣꯟꯊꯣꯛꯄꯗꯤ ꯌꯥꯔꯣꯏ, ꯏꯝꯐꯥꯜꯁꯨ ꯂꯨ ꯅꯥꯟꯍꯟꯒꯅꯤ, ꯍꯥꯔ ꯑꯃꯗꯤ ꯃꯩ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯦꯅꯦꯖꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤꯒꯤꯗꯃꯛꯇ ꯂꯝꯗꯦꯡ ꯃꯤꯌꯥꯝꯅ ꯂꯝ ꯑꯦꯀꯔ 34 ꯄꯤꯈꯤꯕ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯀꯥꯎꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯄꯨꯟꯕ ꯂꯨꯞꯅ ꯒꯚꯔꯟꯃꯦꯟꯠꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯗꯨꯅ ꯊꯥ 2 ꯁꯤꯒꯤ ꯃꯇꯝ ꯄꯤꯈꯤꯕ ꯃꯇꯝꯁꯤ ꯍꯧꯖꯤꯛ ꯊꯥ ꯑꯃꯒ ꯅꯨꯃꯤꯠ 12ꯅꯤꯗ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯐꯝꯗ ꯅꯨꯃꯤꯠ 20ꯔꯣꯝꯒꯤ ꯃꯇꯝ ꯂꯩꯔꯤ꯫ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯒꯚꯔꯟꯃꯦꯟꯠꯅ ꯂꯝꯗꯦꯡꯒꯤ ꯃꯤꯌꯥꯝꯗ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯗ꯭ꯔꯒꯗꯤ ꯂꯝꯗꯦꯡ ꯈꯨꯟ ꯑꯁꯤ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯖꯨꯟ 1ꯗꯒꯤ ꯁꯣꯂꯤꯗ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯄꯨꯡ
ꯃꯤꯅꯨ ꯌꯨꯡꯕ ꯄꯨꯡ 12ꯒꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯡ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫